Pikliba Angang ahum Yaona Meeoi taruk Tamthina Hatkhibagi report Numit nigi Manungda Pikhatlaknaba NCW na state Leingakta Khanghallakhre Pawasi Kanglaipaki Maira Pause dagi Laukachavane Jiribam district ki Jakurador da Thokiba Tamthiba Tha Nipan gi Angang ama Yaona Punna Meeoi taruk Hatkhibagi chapchaba report Numit nigi Manungda Piraknaba National Commission for Women gi Maikai dagi Manipur gi Chief Secretary amade DGP da sia tharaklay Tamthiba mihar adugi matangda Republican Party of India Athawalegi National Secretary Mahesor Thaunaujamna National Commission for Women NCW da wakat khibadugi makha chatharakpa oina Commission asigi maikai dagi thogdog adugi chapchaba report ama numit 10 gi manungda pikhalau haiba warol yauba cherol ama ngarang Manipur gi Chief Secretary Binit Joshi amade DGP Rajib Singha da tharakhibane NCW gi Joint Secretary A Asoli Salaina khuyek piduna tharakiba cherol aduda National Commission for Women Act 1990 gi Section 10 gi makhada Laibak asigi manungda laiba nupi da sathaba miyot minai nupi singi right matpa amade nupi singi punsibu ngak senbagi hak commission asida lai jiribam gi Jakurador da nupi ahum amade angang ahum Tamthina Hatkiba thawong asida akan ba action laukhatpam thokpanai masigi matangda commission asina angamba thabak paikhana ba honaga ne thogdok asida victim oi horaba imung manungsingda achumba wayal fangana ba honaga ni amade Chenabasing maralgi matik saba sairaka fangdana tumina laysan kiba yaroi haina cherola sina palle Manipur laingangna jiribamgi Jakurador da thokiba tamthiba nupi amadi angang singda thoganba crime singda akan ba midyeng sangduna asiguma crime asi makhata na thoktana ba honabiyo loinana hairiba jiribamgi thogdok asigi matangda Chief Secretary amade DGP na chapchaba detail oina report ama numit 10 gi fawbagi manungda commission da pikhal au haire Kuki militant sing sizna duna mitai miyam gi mathakta sathaba proxy war ne koko me pawasi Kanglaipaki Maira Pause dagi lakhwachavane Manipur da hojik thokli bairang asi chin kuki narco terrorist kangbu singna mitai miyam da landarak tuna khunai muthanaba Manipur thugaina bagi pandam da hauki ba chahi 2023 gi May ahum dagi ngasi phawba sathaduna leire hojik kuki narco terrorist singna mitai miyam da Chatharagli lan asi India lengang na suda laiba kuki militant sing sizinaraga Manipur gi mitai miyam gi mathakta sathaba proxy war amani haibase handakta social media da uba phangliba suda laiba KNFP gi Tiger kauba commander amana kuki community gi miyam punba mifam amada mahangna mifam aduda thamkhiba wafamda maitai miyam na khunda duna lairiba kangsub amade laima khongda bom amadi nongmai kapsin duna mitai gi yum kaya mai thaba Mihat mipun sathaba kihan khangan ba sathari basi mahaki kamana magi makhada sathagi bani haina phongdoki basina hena mayek sengalle haina kokomi gi cherola sina phongdorokle cherola sina hai handakta su laima khongda leiriba 57 Mountain Division gi army camp asida contract waki thabak senaduna leijaba sinmi Kamal Babu kauba Meeoi ama mangkhiba thiba khangdana hauji leiriba sisu suda leiriba kuki militant sing asiga Central Force ka loktunaraga Army ke manungda thabak suraga leijariba Kamal Babu kauba Meeoi ase Meeoi bagi menungsi yaudana hati khrabra haina singnada bangamde India Leingakta suda leinariba kuki militant singna ifong phongna maitai misam miyam hat patuppa yum kai kaya mai thaduna mang taganba Manipur da khundariba community khudingmaki lifeline oiriba National Highway ani asida ifong phongna thingjinduna thamba sigumba terrorism thabak thoram kaya chathaduna lakle asigumba suda leiba commander amana Social media da mariksum na mahaki kamana magi makhada tawkhibani haikhibagi video clipping matik saba khudam leiravanina India lengang na amade state lengak ani na tumina leifam thokti haire police na su asigumba terrorist ki thabak sathariba suda leiriba kuki militant sing asida so cause notice thaduna case file athuba da tawduna chapchaba thabak paikhat piyo athuba matamda asigumba terrorist ki thabak sathariba kuki militant sing asigi mathakta military crackdown sathaduna Manipur gi laimaidagi kuki terrorist kangbu sing asi pumut muthat kadavane NRC chana handuna state asidagi illegal immigrant sing asi takthokadavane maram chadana tampaki police station khara afaspa reimpose toksilibasi athuba matamda handokadavane National Highway ani asisu athuba matamda Central Leingak amadi state Leingak anina hangdok piduna miyamda ki akhang yauduna sathoksin tahongadavane oiragliba phibam asida Leingakna Thogli bairang asi maitai community amade kuki community ani gi maraki conflict ni haiduna miyam da namthak tawduna leire aduga nakal amaromda proxy war sanaraga maitai khunai muthalaga
Manipur thugainaba honarisi khudakta lepu miyamgi apamagi mayokta central leingak amade state leingak anina nampu saphuda asumak chathaduna leirabade miyamna khangba ngambagi pangal leisilaktabadagi thoganingdaba thogdok wathok kaya thoklakloi hainingai leite ai Scotland 5 village authority gi wafam aranbane eti pawasi pandam pause dagi lokhatchabane ai Scotland 5 village dagi batin chan haukip apokpa hemkhomang haukip kaubanupi macha amada tha asigi taraga nipan da thokiba thogdok amagi matangda ai Scotland 5 village authority Tengnopal district na tha asigi taraga mapan da thadorokpa serol amada arambai tengol da sirakiba maraladu aranba yumpham yaudabani haina phongdorokle arambai tengol unit 40 palelna thadorokpa cherol amada community amatagi mahairoisingda asigumba immoral oiba amade uncivilized oiba thawong arambai tengol unit 40 khangakpana sathakiba leite maram asina arambai tengol gi mathakta sirakliba wafam asi yumpham yaudaba aranba wafam ne matung tarakpada yumpham yaudaba wafam arambai tengol gi mathakta maral siraklabade tumina leithokloi haire result haidoktrabade democratic oiba khongjang changsilaga ne pawasi pandam pause dagi lokhatchabane Education Department na kumja 2012 da kaukhiba office assistant gi written test result haidoktuna leiriba ase tha asigi matungda haidoktrabade democratic oiba khongjang kaya sangsinaba sem sare haina GSC adugi convener Lokeswar Laisram na phongdokkhre ngarang Manipur Press Club ki thangjing hall da pangthokiba pawgi mifam amada wafam asi phongdokladuna Lokeswar na hai kumja 2012 da Education Department ki office assistant gi fam khara launaba kaukhiba fam madugi written test loikhrabaso ngasi fauba madugi result haidoktuna leirakpa asina candidate kaya de S bar oibagi phibam amada lakliba sigi khanduna mari leinaba singda result haidok pinaba taksinduna laklabaso result haidokpagi mami uraktaba asina maram oiduna tha asigi manungda result haidoktaba taravade makhal makha kaya gi khongjang sangsinanaba sem saba loire candidate singi marakta S bar oiba amade relief camp da leiriba Meeoi kaya amasu yaure Thabak phangdana leiriba naharol singi khanbiduna Manipur leingakna thuba matamda result haidok piyo haina su phongdokhe